ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡ ꯗꯨꯔꯦꯟꯗ꯭ꯔꯣ ꯀꯧꯏ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯆꯍꯤ 6ꯀꯤ ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯆꯤꯡ ꯃꯥꯟꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯁꯤ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯆꯠꯄ ꯐꯪꯉꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛ ꯁꯨꯐꯝ ꯃꯐꯝꯁꯦ ꯀꯌꯥ ꯂꯩꯔꯛꯇ꯭ꯔꯦ꯫ ꯆꯤꯡꯌꯥ ꯆꯤꯡꯈꯣꯡ ꯈꯨꯠ ꯃꯆꯥ ꯑꯃꯗ ꯊꯕꯛ ꯁꯨꯕ ꯆꯠꯅꯕ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯊꯕꯛ ꯁꯨꯃꯤꯟꯅꯔꯛꯄ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯑꯉꯥꯡ ꯁꯥ ꯂꯪꯐꯩꯗ ꯑꯃꯨꯛ ꯆꯠꯄ ꯇꯥꯔꯦ꯫ ꯁ꯭ꯀꯨꯜ ꯑꯃ ꯁꯥꯔꯨꯁꯤ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯁꯪꯗꯣꯏꯅꯣ ꯍꯪꯉꯝꯃꯤ꯫ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯁꯪꯕꯗꯤ ꯂꯣꯏꯅ ꯁꯪꯒꯅꯤ ꯑꯗꯣ ꯆꯠꯄꯗꯤ ꯇꯜꯂꯤ꯫ ꯂꯝꯕꯨ ꯀꯌꯥꯝ ꯂꯥꯞꯀꯦ ꯊꯕꯛ ꯂꯣꯏꯔꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯌꯥꯗꯣꯏꯔꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯀꯗꯥꯏꯗꯒꯤ ꯊꯕꯛ ꯂꯣꯏꯔꯒ ꯌꯨꯝꯗ ꯍꯜꯂꯛꯇꯣꯏꯅꯣ? ꯂꯝ ꯑꯔꯥꯞꯄꯗꯅꯤ ꯅꯣꯏꯅ ꯌꯥꯔꯣꯏ ꯍꯥꯏꯔꯒꯗꯤ ꯑꯩ ꯃꯤ ꯊꯤꯍꯧꯈꯤꯗꯣꯏꯅꯤ꯫ ꯁꯦꯡꯅ ꯁꯠ ꯍꯥꯏꯌꯨ ꯂꯝ ꯀꯣꯏꯕ ꯑꯣꯏꯅ ꯃꯇꯝ ꯈꯔ ꯑꯥꯗ ꯂꯩꯔꯨꯁꯤ꯫ ꯑꯉꯥꯡꯁꯥ ꯅꯈꯣꯏꯁꯨ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩꯗꯗꯤ ꯑꯩꯅ ꯄꯨꯡꯄꯨꯗ ꯄꯨꯕ ꯌꯥꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯁꯤ ꯅꯨꯄꯤ ꯊꯤꯈꯤꯕꯗꯒꯤ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯁꯤ ꯀꯥꯏꯁꯤ ꯅꯈꯣꯏꯁꯦ ꯀꯌꯥ ꯏꯌꯥ ꯌꯥꯗ꯭ꯔꯦ꯫ ꯇꯧꯅꯨ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯅꯣꯏꯒꯤ ꯃꯇꯝ ꯀꯥꯜꯂꯛꯄꯣꯠꯇꯦ꯫ ꯑꯗꯣ ꯅꯣꯏꯗꯧꯅꯗꯤ ꯅꯨꯄꯤꯅꯗꯤ ꯉꯝꯗꯦꯀꯣ ꯍꯥꯏꯗꯅ ꯑꯩꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯐꯥꯒꯤ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯕꯣꯏ ꯍꯥꯏꯗꯅ ꯑꯉꯥꯡ ꯅꯍꯥ ꯑꯃ ꯌꯥꯎꯏ꯫ ꯃꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩꯗꯗꯤ ꯀꯣꯏꯆꯠ ꯆꯠꯂꯨꯔꯁꯨ ꯌꯨꯝꯗ ꯂꯨꯄꯥ ꯑꯃꯠꯇ ꯄꯨꯁꯟꯗꯅ ꯍꯟꯖꯜꯂꯒꯁꯨ ꯀꯔꯤꯁꯨ ꯀꯥꯏꯔꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯊꯤꯔꯕꯅꯤꯅ ꯑꯩꯅ ꯌꯨꯝꯗ ꯂꯨꯄꯥ ꯑꯃꯠꯇ ꯄꯨꯁꯟꯗꯅ ꯃꯇꯝ ꯁꯥꯡꯅ ꯅꯨꯄꯤ ꯑꯉꯥꯡ ꯍꯨꯟꯗꯣꯛꯑꯝꯗꯨꯅ ꯂꯥꯞꯅ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯨ ꯇꯜꯂꯕ ꯄꯩꯁꯥꯅ ꯄꯥꯔꯤ ꯑꯃ ꯄꯥꯏꯗꯅ ꯃꯈꯣꯏꯗ ꯆꯦꯁꯤꯅ ꯁꯤꯜꯂꯝꯃꯨ ꯊꯥ ꯑꯃꯅꯤ ꯑꯩ ꯑꯥꯗ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯔꯝꯕ ꯑꯣꯏꯔꯒꯗꯤ ꯃꯈꯣꯏꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯍꯧꯒꯗꯕ꯫ ꯀꯗꯥꯏꯗꯒꯤ ꯁꯤꯀꯤ ꯑꯃꯠꯇ ꯁꯤꯟꯅꯔꯝꯗꯅ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯅꯤꯡꯗꯣꯔꯤꯒꯦ? ꯊꯥꯏꯅꯒꯤꯅꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯊꯤꯔꯕꯅꯤꯅ ꯑꯋꯥꯕ ꯃꯁꯛꯁꯦ ꯈꯪꯉꯦ ꯈꯨꯝꯃꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯕꯣꯏ ꯍꯥꯏꯕ ꯀꯥꯛꯇ꯭ꯔꯨ, ꯅꯍꯥꯟꯗꯒꯤ ꯅꯪꯅ ꯁꯨꯔꯤꯕ ꯇꯥꯜꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯀꯔꯥꯏꯗ ꯊꯝꯈ꯭ꯔꯦ? ꯅꯨꯄꯤꯗ ꯂꯣꯏꯅ ꯁꯤꯟꯅꯈ꯭ꯔꯕꯣ? ꯈꯪꯗꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯈꯣꯏꯒ ꯄꯨꯟꯅ ꯆꯠꯄ ꯄꯥꯝꯃꯤ꯫ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯆꯠꯅꯕ ꯇꯧꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯉꯥꯡ ꯑꯃꯁꯨ ꯌꯥꯎꯏ꯫ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤ ꯃꯄꯥ ꯃꯃꯥ ꯂꯩꯇ꯭ꯔꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯖꯕꯅꯤ, ꯃꯃꯤꯡꯅ ꯕꯤꯀ꯭ꯔꯝ ꯀꯧꯏ꯫ ꯕꯤꯀ꯭ꯔꯝ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯗꯤ ꯑꯗꯨꯝ ꯍꯔꯥꯎ ꯑꯩꯗꯤ ꯌꯥꯎꯅꯤ ꯆꯠꯅꯤꯡꯉꯤ ꯈꯨꯝꯃꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯕꯤꯀ꯭ꯔꯝ ꯅꯪ ꯆꯠꯊꯣꯛꯑꯕꯗꯤ ꯅꯅꯥꯎ ꯅꯨꯄꯥꯗꯨꯗꯤ ꯀꯅꯥꯒ ꯂꯩꯍꯧꯗꯣꯏꯕ ꯑꯗꯨꯕꯨ ꯃꯇꯣꯝꯗ ꯆꯥꯛ ꯊꯣꯡꯉꯒ ꯆꯥꯕꯕꯨ ꯍꯩꯔꯕꯣ ꯍꯪꯉꯝꯃꯤ꯫ ꯕꯤꯀ꯭ꯔꯝꯅ ꯑꯃꯨꯛ ꯀꯥꯗꯣꯔꯦꯅ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯣ, ꯑꯩꯈꯣꯏ ꯀꯀꯥ ꯍꯣꯏꯗ ꯑꯗꯨꯝ ꯆꯥꯖꯅꯤ ꯈꯨꯝꯃꯛꯏ꯫ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯑꯩꯒ ꯆꯠꯈ꯭ꯔꯁꯦ꯫ ꯑꯗꯣ ꯅꯪꯁꯨ ꯍꯌꯦꯡꯋꯥꯏ ꯅꯨꯄꯤ ꯊꯤꯔꯀꯥꯟꯗ ꯑꯇꯩ ꯅꯨꯄꯤꯅ ꯉꯝꯕꯁꯤꯡ ꯑꯁꯤ ꯃꯣꯏꯗꯧꯅꯗꯤ ꯇꯧꯒꯅꯨꯀꯣ ꯍꯥꯏꯗꯅ ꯐꯥꯒꯤ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯑꯉꯥꯡ ꯑꯇꯩꯁꯤꯡꯗꯤ ꯑꯃꯠꯇ ꯆꯠꯁꯤ ꯌꯥꯔꯛꯇꯕꯗꯒꯤ ꯑꯩꯁꯦ ꯑꯩꯈꯣꯏ ꯇꯨꯔꯦꯟ ꯋꯥꯡꯃꯗꯒꯤ ꯊꯕꯛ ꯁꯨꯕ ꯑꯍꯟ ꯈꯔ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯁꯦ ꯌꯥꯏ ꯆꯠꯁꯤ ꯂꯣꯏꯅ ꯍꯥꯏꯅꯔꯛꯏ꯫ ꯑꯃꯔꯣꯝꯗꯅ ꯑꯩꯗꯤ ꯑꯍꯟꯁꯤꯡ ꯑꯗꯨ ꯄꯨꯅꯤꯡꯉꯝꯗꯦ, ꯃꯔꯝꯗꯤ ꯌꯨ ꯌꯥꯝꯅ ꯊꯛꯄ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯑꯩꯒ ꯍꯥꯟꯅꯗꯒꯤ ꯊꯕꯛ ꯁꯨꯃꯤꯟꯅꯔꯛꯄ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯌꯨꯕꯨꯗꯤ ꯈꯔ ꯊꯛꯆꯔꯒꯁꯨ ꯀꯌꯥ ꯍꯦꯟꯅ ꯍꯦꯛꯇ ꯌꯨꯗ ꯂꯥꯏꯆꯨꯕ ꯑꯉꯥꯡꯗꯤ ꯀꯌꯥ ꯌꯥꯎꯗꯦ꯫ ꯊꯕꯛ ꯁꯨꯃꯤꯟꯅꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯃꯈꯣꯏꯅ ꯌꯥꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯑꯍꯟꯁꯤꯡ ꯑꯗꯨ ꯈꯣꯝꯃꯒ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯄꯩꯁꯥꯁꯨ ꯑꯩꯅ ꯑꯦꯗꯚꯥꯟꯁꯇ ꯈꯔ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯆꯠꯃꯤꯟꯅꯒꯗꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯗꯈꯔ ꯌꯦꯟꯕꯤꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏ, ꯑꯍꯟ ꯃꯔꯛꯇ ꯕꯤꯀ꯭ꯔꯝꯁꯨ ꯌꯥꯎꯅꯤ ꯍꯥꯏꯔꯤ꯫ ꯕꯤꯀ꯭ꯔꯝ ꯑꯁꯤꯕꯨ ꯄꯨꯁꯤꯔ ꯄꯨꯒꯨꯝꯁꯤꯔ ꯈꯪꯗꯦꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯇꯣꯛꯀꯦꯒ ꯇꯣꯛꯑ ꯄꯨꯔꯨꯔꯅꯨ, ꯃꯄꯥ ꯃꯃꯥꯁꯨ ꯂꯩꯇ꯭ꯔꯦ, ꯂꯥꯡꯐꯩꯗ ꯑꯃꯨꯛ ꯄꯨꯔꯨꯔꯒ ꯁꯣꯛꯄ ꯄꯟꯕ ꯇꯧꯔꯒ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯃꯅꯥꯎ ꯅꯨꯄꯥꯗꯨ ꯈꯛ ꯃꯌꯥꯝꯕ ꯆꯠꯊꯣꯛꯈ꯭ꯔꯒ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯕꯗꯨ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯅꯈꯣꯏ ꯆꯠꯀꯗꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯁꯨ ꯌꯨꯗ ꯅꯝꯕꯔ ꯂꯩꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯗꯣ ꯃꯩꯗꯤ ꯄꯥꯈꯠꯂꯕꯅꯤ ꯆꯠꯃꯤꯟꯅꯗꯣꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯒꯤ ꯈꯜꯂꯒ꯫ ꯑꯗꯣ ꯑꯉꯥꯡ ꯑꯗꯨꯗꯤ ꯊꯝꯕꯤꯔꯝꯃꯣ ꯑꯁ꯭ꯋꯥꯏꯗ ꯕꯣꯏ ꯍꯣꯏꯒ ꯑꯗꯨꯝ ꯁꯨꯖꯍꯧꯁꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯍꯣꯏ ꯑꯗꯨꯗꯤ ꯃꯥ ꯄꯨꯔꯔꯣꯏ, ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯣꯗ, ꯑꯩ ꯃꯨꯛ ꯆꯤꯡꯕ ꯃꯤꯗꯤ ꯅꯪ ꯊꯦꯡꯅꯔꯔꯣꯏ ꯍꯥꯏꯗꯅ ꯅꯨꯃꯤꯠꯇꯣ ꯑꯩꯒꯤ ꯅꯨꯄꯤꯒ ꯐꯥꯒꯤ ꯁꯨꯝ ꯇꯧꯃꯤꯟꯅꯔꯝꯃꯤ꯫ ꯅꯣꯡ 2 ꯅꯨꯃꯤꯠ 3 ꯅꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯁꯦ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯅꯕ ꯌꯨꯝꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯩꯔꯛ ꯁꯣꯔꯣꯛꯇ ꯄꯨꯡꯊꯥ ꯊꯥꯗꯣꯛꯀꯅꯨ, ꯄꯤꯔꯝꯃꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯃꯔꯨꯞꯀꯤ ꯄꯩꯁꯥꯒꯗꯨ ꯃꯇꯝ ꯆꯥꯅ ꯍꯨꯜꯂꯝꯃꯨ꯫ ꯆꯠꯂꯦ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤꯗ ꯆꯠꯂꯒꯦ, ꯐꯖꯅ ꯂꯩꯔꯝꯃꯣ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯩꯔꯛ ꯁꯣꯔꯣꯛꯇ ꯄꯨꯡꯊꯥ ꯊꯥꯗꯣꯛꯀꯅꯨ, ꯄꯤꯔꯝꯃꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯃꯔꯨꯞꯀꯤ ꯄꯩꯁꯥꯒꯗꯨ ꯃꯇꯝ ꯆꯥꯅ ꯍꯨꯜꯂꯝꯃꯨ꯫ ꯆꯠꯂꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯌꯨꯝꯗꯒꯤ ꯊꯣꯔꯛꯈꯤ꯫
ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯑꯃꯗ ꯉꯥꯏꯍꯥꯛ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯇꯧꯅꯔꯝꯃꯤ꯫ ꯑꯩꯒ ꯆꯠꯃꯤꯟꯅꯒꯗꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯁꯦ ꯌꯨꯒꯤ ꯃꯤ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯌꯨ ꯈꯔ ꯍꯥꯟꯅ ꯊꯛꯅꯔꯒ ꯂꯣꯏꯅ ꯊꯣꯡꯅꯔꯛꯈꯤ꯫ ꯃꯈꯣꯏ ꯎꯕꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯩꯅ ꯑꯁꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯕꯨ ꯍꯧꯔꯨꯔꯤꯁꯤꯕꯨ ꯀꯝꯗꯧꯗꯣꯔꯤꯕꯖꯥꯠꯅꯣ? ꯕꯥꯂꯣ ꯇꯥꯔꯦꯅꯦ, ꯑꯌꯨꯛ ꯑꯁꯤꯗ ꯌꯨ ꯂꯣꯏꯅ ꯊꯛꯆꯜꯂꯒ ꯊꯣꯡꯅꯔꯛꯑ ꯃꯥꯅꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯁꯨꯝ ꯃꯈꯣꯏꯁꯤ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯌꯨ ꯉꯥꯎꯔꯤ ꯃꯈꯣꯏꯁꯨ ꯗꯣꯔꯦꯟꯗ꯭ꯔꯣ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯆꯠꯂꯁꯤꯔꯥ? ꯑꯩꯈꯣꯏ ꯃꯤ ꯁꯨꯔ ꯃꯥꯅ ꯍꯦꯛꯇ ꯍꯥꯏꯗꯈ꯭ꯔꯁꯤ꯫ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯍꯥꯏꯗꯅ ꯃꯈꯣꯏꯁꯦ ꯌꯨ ꯉꯥꯎꯔꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯇꯥꯃꯪꯒꯤ ꯇꯥꯊꯣꯏꯕ ꯏꯃꯥꯏꯄꯦꯝꯃ ꯌꯨꯅꯝꯁꯤꯗꯤ ꯀꯩꯅꯣ ꯑꯌꯨꯛ ꯑꯁꯤꯗ ꯉꯟꯇꯥꯅ ꯍꯦꯛꯇ ꯌꯣꯠꯂꯒ ꯂꯩꯔꯝꯃꯕ ꯃꯥꯜꯂꯤ꯫ ꯍꯣꯔꯦꯟ ꯌꯧꯔꯒ ꯐꯖꯅ ꯊꯛꯄ ꯌꯥꯕꯗꯨꯕꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯗꯣꯔꯦꯟꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯀꯟꯇ꯭ꯔꯣꯜ ꯑꯃꯗ ꯊꯛꯆꯔꯤꯕ ꯌꯨꯅꯤ꯫ ꯂꯝꯁꯨ ꯂꯥꯞꯄꯅꯤꯅ ꯍꯣꯔꯦꯟ ꯋꯥꯔꯛꯀꯅꯤ ꯇꯧꯕꯅꯤ꯫ ꯑꯍꯟꯒ ꯑꯣꯏꯁꯜꯂꯛꯄꯁꯤꯗ ꯑꯗꯣ ꯃꯤ ꯁꯨꯔꯗꯤ ꯆꯠꯂꯁꯤꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯍꯣꯏ ꯃꯌꯥꯝ ꯆꯠꯂꯁꯤ ꯁꯣꯏꯕꯤ ꯉꯥꯝꯕꯤꯗꯕ ꯑꯃꯨꯛ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯄ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯍꯥꯏꯗꯅ ꯒꯥꯔꯤ ꯇꯣꯡꯒꯦ ꯇꯧꯔꯛꯄꯗ ꯕꯤꯀ꯭ꯔꯝ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯩꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯑꯉꯥꯡꯁꯤ ꯕꯦꯛ ꯑꯃ ꯌꯥꯜꯂꯒ ꯑꯩꯈꯣꯏꯔꯣꯝ ꯇꯝꯅ ꯍꯥꯊꯨ ꯃꯥꯁꯦ ꯒꯣꯡ ꯆꯦꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯀꯥꯗꯣꯔꯦꯟ ꯑꯩ ꯍꯧꯔꯝꯗ꯭ꯔꯤꯗꯤ ꯅꯍꯥꯟ ꯑꯗꯨ ꯐꯖꯅ ꯍꯥꯏꯅꯈ꯭ꯔꯤꯗꯨꯕꯣ? ꯑꯩꯗꯤ ꯌꯨꯝꯗꯁꯨ ꯆꯪꯉꯨꯔꯦ, ꯅꯦꯅꯦꯅ ꯀꯥꯗꯣꯔꯦꯟꯗꯤ ꯊꯣꯛꯈꯤꯕ ꯀꯨꯏꯔꯦ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗ ꯑꯩꯁꯨ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗ꯭ꯔꯤꯁꯤꯕꯣ ꯍꯥꯏꯗꯅ ꯑꯩꯁꯨ ꯅꯈꯣꯏ ꯆꯠꯈ꯭ꯔꯕꯖꯥꯔꯥ ꯍꯥꯏꯗꯅ ꯁꯤꯗ ꯆꯦꯜꯂꯛꯏꯅꯤ꯫ ꯃꯤ ꯀꯌꯥ ꯆꯠꯇꯣꯏꯅꯣ ꯆꯠꯂꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯥꯒꯤ ꯆꯠꯅꯤꯡꯕ ꯃꯇꯧ ꯑꯗꯨꯗ ꯕꯤꯀ꯭ꯔꯝ ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯑꯗꯨ ꯅꯪ ꯌꯨꯝꯗꯗꯤ ꯐꯖꯅ ꯍꯥꯏꯔꯝꯃꯕ ꯅꯠꯇ꯭ꯔꯣ? ꯅꯈꯣꯏꯒꯤ ꯀꯀꯥ ꯍꯣꯏꯗ ꯁꯤꯗ ꯆꯠꯂꯨꯅꯦ ꯍꯥꯏꯔꯝꯃꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯅ ꯑꯉꯥꯡ ꯑꯗꯨꯗ ꯑꯩꯅ ꯂꯥꯛꯑꯣ ꯒꯥꯔꯤ ꯇꯣꯡꯈꯠꯂꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯤ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯂꯝꯁꯨ ꯁꯥꯡꯉꯝꯃꯤ꯫ ꯑꯩꯈꯣꯏ ꯑꯗꯨꯗꯒꯤꯅ ꯃꯊꯪ ꯒꯥꯔꯤ ꯇꯣꯡꯉꯒ ꯂꯥꯛꯄꯗꯨꯅ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯄꯨꯡ 6ꯃꯨꯛ ꯆꯪꯉꯝꯃꯤ꯫ ꯖꯒꯥꯗꯣ ꯑꯩꯈꯣꯏꯁꯦ ꯍꯦꯛ ꯌꯧꯕꯒ ꯈꯨꯟꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤ ꯈꯔ ꯎꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯥꯒꯗꯕ ꯁ꯭ꯀꯨꯜ ꯃꯐꯝ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯦꯡꯕ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯂꯧꯕꯨꯛ ꯃꯌꯥꯏꯒꯨꯝꯕ ꯂꯝꯍꯥꯡ ꯑꯃꯗ ꯁ꯭ꯀꯨꯜ ꯑꯗꯨ ꯁꯥꯒꯗꯕꯅꯤ꯫ ꯃꯐꯝ ꯑꯗꯨ ꯌꯦꯡꯃꯤꯟꯅꯔꯨꯔꯒ ꯍꯜꯂꯛꯄꯗ ꯁꯥ ꯉꯥ ꯊꯣꯡꯗꯅ ꯌꯨ ꯆꯥꯛ ꯇꯧꯔꯒ ꯐꯖꯅ ꯁꯤꯜ ꯂꯥꯡꯉꯝꯃꯤ꯫ ꯑꯍꯟꯁꯤꯡ ꯑꯗꯨꯗꯤ ꯑꯗꯨꯝꯅ ꯇꯧꯔꯝꯕꯗꯨꯗ ꯑꯃꯨꯛꯇꯕꯨ ꯍꯔꯥꯎꯕꯗ ꯃꯈꯣꯏꯒꯤꯗꯤ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯊꯣꯛꯈꯤ꯫ ꯑꯉꯥꯡ ꯑꯃ ꯌꯥꯎꯔꯤꯕꯗꯨꯁꯨ ꯑꯩꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯕꯤꯀ꯭ꯔꯝ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯊꯛꯆꯜꯂꯨꯅꯨ ꯑꯍꯟꯁꯤꯡꯁꯤꯒ ꯃꯥꯟꯅꯅ ꯍꯥꯏꯔꯝꯃꯤ꯫ ꯕꯤꯀ꯭ꯔꯝꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯒꯨꯔꯨ ꯑꯩ ꯈꯪꯖꯩ, ꯑꯩꯈꯣꯏ ꯒꯨꯔꯨꯒꯤ ꯃꯇꯨꯡꯗꯕꯨ ꯏꯜꯂꯛꯑꯕꯗꯤ ꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯊꯦꯡꯅꯅꯤ ꯈꯪꯕꯒꯤꯅꯤ ꯑꯩꯅ ꯒꯨꯔꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯤꯕꯁꯤ꯫ ꯕꯣꯏ ꯍꯣꯏ ꯀꯥꯡꯕꯨꯁꯨ ꯌꯥꯎꯖꯔꯛ ꯑꯃꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯈꯨꯝꯃꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯍꯣꯏꯁꯦ ꯑꯗꯣ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧ, ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯃꯕꯅꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯇꯩꯁꯤꯁꯨ ꯊꯦꯝꯃꯒ ꯆꯥꯛ ꯄꯤꯖꯊꯣꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯄꯨꯟꯕ ꯂꯥꯡꯕ ꯇꯧꯗꯨꯅ ꯊꯛꯃꯤꯟ ꯆꯥꯃꯤꯟꯅꯕ ꯇꯧꯔꯤꯉꯩ ꯃꯈꯣꯏ ꯑꯗꯥꯏꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤꯕꯨꯗꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤ ꯇꯨꯝꯐꯝ ꯂꯣꯏꯅ ꯁꯤꯜ ꯂꯥꯡꯖꯔꯦ, ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯃꯗ, ꯑꯗꯣ ꯍꯌꯦꯡꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯍꯧꯔꯛꯄꯗ ꯃꯐꯝ ꯑꯗꯥꯏꯗꯨꯗ ꯂꯩꯕ ꯍꯧꯔꯛꯄꯗ ꯈꯤꯇꯪꯗꯤ ꯆꯦꯛꯁꯤꯟꯅ ꯂꯩꯔꯒ ꯊꯕꯛꯇꯨ ꯁꯨꯕꯤꯌꯨ꯫ ꯃꯐꯝ ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯔ ꯍꯥꯏꯅꯕ ꯃꯐꯝ ꯖꯒꯥꯅꯤ꯫ ꯔꯕꯔ ꯄꯥꯟꯕꯤ ꯑꯆꯧꯕ ꯑꯃ ꯍꯧꯔꯝꯒꯅꯤ, ꯉꯁꯥꯏꯁꯨ ꯅꯈꯣꯏꯅ ꯎꯔꯛꯑꯝꯒꯅꯤ꯫ ꯑꯗꯥꯏ ꯖꯒꯥꯗꯨ ꯊꯦꯡꯉꯀꯥꯟ ꯀꯩꯅꯣ ꯍꯦꯛꯇ ꯊꯣꯛꯄꯅꯤ, ꯑꯗꯨꯅ ꯃꯌꯥꯝ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯗꯤ ꯋꯥ ꯅꯣꯛꯊꯣꯔꯛꯈꯤ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗ ꯁꯨꯝ ꯅꯨꯄꯥ ꯑꯗꯨꯅ ꯐꯥꯒꯤ ꯇꯧꯔꯤꯕꯣꯏ ꯅꯤꯡꯉꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯔꯛꯏꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯇꯩ ꯑꯇꯣꯞꯄ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯨꯟꯅ ꯌꯦꯡꯉꯝꯃꯤ꯫ ꯃꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯧꯗꯣꯔꯛꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯌꯥꯎꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯈꯣꯏꯁꯨ ꯄꯨꯝꯅꯃꯛꯇꯣ ꯀꯌꯥ ꯚꯥꯞ ꯑꯣꯏꯔꯨꯗꯦ꯫ ꯈꯔ ꯊꯛꯆꯟ ꯆꯥꯁꯟꯈꯤꯕꯗꯨꯅ ꯅꯣꯡꯉꯥꯜꯂꯒꯗꯤ ꯅꯨꯃꯤꯠꯇꯨꯗ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯁꯦ ꯄꯨꯡꯀꯥꯎ ꯀꯥꯎꯅꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯁ꯭ꯀꯨꯜ ꯑꯗꯨ ꯁꯥꯕ ꯍꯧꯒꯗꯕ ꯃꯐꯝ ꯖꯒꯥ ꯑꯗꯨꯗ ꯖꯇ꯭ꯔꯥ ꯐꯖꯅ ꯍꯨꯜꯂꯒ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯃꯕ ꯃꯇꯨꯡ ꯁ꯭ꯀꯨꯜ ꯑꯗꯨ ꯁꯥꯕ ꯍꯧꯔꯝꯃꯤ꯫ ꯃꯅꯥꯛ ꯑꯗꯥꯏꯗꯅ ꯑꯩꯈꯣꯏ 6ꯅ ꯂꯩꯅꯕ ꯈꯣꯂꯥ ꯑꯃꯁꯨ ꯁꯦꯝꯂꯝꯃꯤ꯫ ꯂꯝꯍꯥꯡꯅꯤꯅ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯇꯥꯔꯛꯄꯒ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯃꯔꯣꯜ ꯑꯃ ꯌꯨ ꯊꯤꯔꯨꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏꯁꯦ ꯍꯧꯅ ꯍꯦꯛꯇ ꯃꯔꯤ ꯊꯣꯛꯅꯈꯤ꯫ ꯃꯈꯣꯏꯅ ꯆꯠꯂꯤꯕꯗꯨꯁꯨ ꯈꯔ ꯅꯛꯑꯒꯗꯤ ꯐꯩ, ꯂꯝꯕꯦꯟ ꯃꯁꯥꯡ ꯑꯃ ꯆꯠꯂꯒ ꯈꯨꯜ ꯑꯗꯨ ꯇꯥꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯃꯈꯣꯏꯅ ꯊꯣꯛꯇ꯭ꯔꯤꯕꯗꯨꯗ ꯅꯨꯡꯁꯥ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯣꯂꯥ ꯑꯗꯨꯗꯅ ꯕꯤꯀ꯭ꯔꯝ ꯍꯥꯏꯗꯅ ꯑꯉꯥꯡ ꯑꯃ ꯌꯥꯎꯔꯤꯕꯗꯨꯒ ꯃꯥꯒ ꯑꯩꯒ ꯆꯥꯛ ꯊꯣꯡꯉꯒ ꯂꯩꯍꯧꯗꯣꯔꯤꯕꯅꯤ꯫ ꯑꯉꯥꯡ ꯑꯗꯨꯗꯁꯨ ꯑꯩꯅ ꯆꯥꯛ ꯊꯣꯡꯅ ꯋꯥꯔꯤ ꯇꯧꯔꯝꯃꯤ꯫ ꯕꯤꯀ꯭ꯔꯝ ꯃꯈꯣꯏ ꯑꯇꯩꯒꯤꯗꯤ ꯑꯩꯅ ꯍꯥꯟꯅ ꯁꯤꯗ ꯂꯥꯛꯑꯝꯗꯥꯏꯗ ꯄꯩꯁꯥ ꯈꯔꯗꯤ ꯄꯤꯈ꯭ꯔꯕꯅꯤ꯫ ꯅꯪꯒꯤꯗꯤ ꯄꯤꯗ꯭ꯔꯤ, ꯑꯗꯣ ꯍꯟꯗꯛꯁꯤꯗ ꯁꯨꯕꯒꯤ ꯄꯩꯁꯥ ꯐꯪꯉꯛꯄꯗ ꯅꯪꯒꯤꯗꯣ ꯄꯨꯟꯅ ꯄꯤꯔꯒꯦꯀꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯃꯈꯣꯏ ꯀꯥꯗꯣꯔꯦꯟ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯀꯥꯗꯣꯔꯦꯟ ꯑꯁꯤꯗ ꯊꯕꯛ ꯁꯨꯕꯁꯤ ꯑꯩ ꯄꯨꯗꯅ ꯆꯠꯀꯦ ꯇꯧꯔꯝꯕ ꯃꯥꯜꯂꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯃꯈꯣꯏ ꯃꯗꯨ ꯆꯨꯝꯃꯤ, ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯅꯨ,
ꯑꯩꯅ ꯅꯪ ꯌꯥꯝꯅ ꯄꯨꯅꯤꯡꯗꯕꯒꯤ ꯅꯠꯇꯦ ꯑꯗꯣ ꯅꯪꯅ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯗꯤ ꯅꯅꯥꯎ ꯅꯨꯄꯥꯗꯣ ꯃꯇꯣꯝꯗ ꯂꯩꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯈꯟꯗꯅ ꯑꯩꯅ ꯅꯪ ꯄꯨꯔꯔꯣꯏꯒꯦ ꯈꯟꯕꯅꯦ ꯕꯤꯀ꯭ꯔꯝ ꯄꯩꯁꯥ ꯀꯟꯅ ꯇꯥꯜꯂꯨ ꯏꯃꯥ ꯕꯕꯥ ꯂꯩꯇ꯭ꯔꯒꯁꯨ ꯇꯨ ꯅꯣꯡꯃꯕꯨ ꯀꯜꯂꯕꯗꯤ ꯍꯣꯠꯅꯔꯤꯉꯩ ꯃꯤ ꯑꯗꯨꯝ ꯑꯣꯏꯕꯅꯤ ꯇꯨꯕꯨ ꯁꯨꯅꯤꯡꯗ꯭ꯔꯕꯗꯤ ꯐꯅ ꯏꯃꯥ ꯏꯄꯥ ꯂꯩꯔꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯑꯗꯨꯅ ꯅꯪꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯄꯩꯁꯥ ꯀꯟꯅ ꯇꯥꯜꯂꯨ ꯑꯗꯨꯒ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯇꯧ ꯍꯥꯏꯔꯝꯃꯤ ꯕꯤꯀ꯭ꯔꯝꯅ ꯑꯃꯨꯛ ꯀꯥꯗꯣꯔꯦꯅꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯏꯅꯥꯎ ꯅꯨꯄꯥꯗꯨ ꯈꯛ ꯊꯅꯝꯕꯅꯤ ꯑꯗꯣ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯁꯦ ꯀꯣꯏꯕ ꯂꯥꯛꯄꯗꯤ ꯅꯠꯇꯦꯗꯅ ꯄꯩꯁꯥ ꯇꯥꯟꯕ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯀꯥꯗꯣꯔꯦꯟ ꯑꯃꯨꯛꯁꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅꯁꯨ ꯈꯜꯂꯛꯄꯁꯨ ꯌꯥꯎꯏ ꯕꯕꯥ ꯏꯃꯥ ꯑꯅꯤꯃꯛꯄꯨ ꯍꯦꯛ ꯏꯁꯣꯔ ꯑꯁꯤꯅ ꯃꯊꯪ ꯃꯊꯪ ꯍꯦꯛꯇ ꯂꯧꯁꯤꯟꯕꯤꯈꯤ ꯍꯧꯖꯤꯛ ꯏꯃꯥ ꯅꯠꯇ꯭ꯔꯒ ꯕꯕꯥ ꯃꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯑꯃ ꯍꯦꯛ ꯂꯩꯖꯔꯝꯕꯗ ꯄꯨꯟꯁꯤꯁꯦ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ ꯈꯟꯖꯔꯛꯀꯗꯕꯅꯤ ꯀꯥꯗꯣꯔꯦꯟ ꯑꯩꯈꯣꯏ ꯕꯕꯥꯒ ꯏꯃꯥꯒꯁꯤ ꯃꯕꯨꯛ ꯐꯕ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯁꯨ ꯕꯕꯥ ꯏꯃꯥ ꯂꯩꯈꯤꯗꯕ ꯃꯇꯝ ꯑꯗꯨꯗ ꯆꯍꯤ 8 ꯁꯨꯕꯗ ꯉꯥꯏꯔꯤ ꯍꯥꯏ ꯑꯩꯈꯣꯏ ꯅꯥꯎꯗꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯃꯨꯛ ꯕꯤꯀ꯭ꯔꯝ ꯅꯣꯏꯒ ꯑꯩꯈꯣꯏꯒꯁꯨ ꯀꯌꯥ ꯅꯛꯅꯕ ꯑꯣꯏꯗꯕꯅꯤꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯀꯌꯥ ꯀꯨꯞꯅ ꯈꯪꯗ꯭ꯔꯦ ꯑꯂꯨꯗꯣ ꯑꯃꯨꯛꯇ ꯈꯦꯠꯇꯣꯔꯛꯑꯣ ꯋꯥꯔꯤ ꯇꯧꯅ ꯇꯧꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯅꯣꯏ ꯕꯕꯥ ꯏꯃꯥꯅ ꯂꯩꯈꯤꯗꯕꯗꯣ ꯅꯣꯏ ꯕꯕꯥꯁꯦ ꯑꯩꯅ ꯈꯪꯕ ꯍꯥꯏꯕꯕꯨ ꯃꯇꯝ ꯑꯗꯨꯗ ꯅꯣꯏ ꯕꯕꯥꯒ ꯑꯩꯒ ꯂꯦꯇ꯭ꯔꯤꯟ ꯑꯃꯈꯛ ꯁꯥꯃꯤꯟꯅꯈꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯗꯨꯗ ꯅꯣꯏ ꯕꯕꯥꯒ ꯑꯩꯒ ꯊꯕꯛ ꯁꯨꯝ ꯁꯨꯃꯤꯟꯅꯔꯛꯄꯗ ꯅꯣꯏ ꯕꯕꯥꯁꯨ ꯋꯥ ꯀꯌꯥ ꯉꯥꯡꯒꯟꯗꯦ ꯑꯗꯣ ꯊꯕꯛꯇꯤ ꯐꯩ ꯅꯨꯄꯥꯁꯨ ꯌꯥꯝꯅ ꯊꯣꯛꯏ ꯄꯩꯁꯥꯒꯁꯦ ꯌꯨꯝꯕꯨ ꯑꯗꯨꯅ ꯄꯤꯔꯛꯇ꯭ꯔꯤꯐꯥꯎ ꯑꯩꯉꯣꯟꯗ ꯅꯤꯔꯨꯅꯨ ꯀꯥꯏꯅ ꯍꯥꯏꯔꯤꯅꯤ ꯃꯁꯥꯅ ꯈꯪꯅ ꯄꯤꯖꯔꯛꯀꯅꯤ ꯍꯥꯏꯗꯅ ꯃꯗꯨ ꯃꯉꯥꯏ ꯅꯣꯏ ꯕꯕꯥꯒ ꯑꯩꯒ ꯊꯕꯛ ꯑꯃ ꯄꯨꯟꯅ ꯁꯨꯃꯤꯟꯅꯔꯛꯄ ꯍꯥꯏꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨꯅ ꯑꯃꯨꯛ ꯕꯕꯥꯁꯦ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯆꯥꯔꯝꯕ ꯅꯤꯁꯥꯗꯣ ꯃꯗꯨꯈꯛ ꯆꯥꯖꯔꯝꯗ꯭ꯔꯕꯗꯤ ꯀꯔꯤꯁꯨ ꯁꯤꯔꯣꯏꯗꯕꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯃꯇꯝ ꯑꯗꯨꯗ ꯑꯀꯥꯄꯤ ꯉꯥꯛꯇꯅꯤ ꯍꯥꯏ ꯂꯩꯔꯝꯃꯤꯁꯤ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯑꯍꯜꯁꯤꯡ ꯑꯁꯤꯅ ꯁꯤꯡꯍꯧꯕꯗꯒꯤ ꯌꯨ ꯈꯛ ꯊꯛꯑꯒ ꯑꯗꯨꯒꯤ ꯅꯤꯁꯥꯗꯨ ꯊꯦꯡꯍꯧꯗꯕ ꯀꯥꯡꯕꯨ ꯃꯥꯜꯂꯤ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯃꯨꯛ ꯃꯗꯨ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯗꯨ ꯆꯠꯈꯤꯕ ꯃꯍꯥꯁꯣꯏ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯕꯨ ꯃꯤꯅꯒ ꯐꯨꯕꯤꯈ꯭ꯔꯕꯖꯥꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯅꯦ ꯌꯦꯡꯉꯨꯅꯦ ꯃꯣꯏꯅ ꯌꯨ ꯄꯥꯝꯕꯒꯤ ꯆꯥꯡꯁꯤ ꯁꯥꯡꯈ꯭ꯔꯕ ꯁꯨꯈ꯭ꯔꯕ ꯂꯝꯕꯦꯟꯗꯨ ꯆꯠꯂꯤꯅꯤ ꯄꯨꯜ ꯑꯗꯨ ꯇꯥꯅꯕ ꯌꯨꯒꯤꯗꯃꯛ ꯄꯦꯜꯂꯕ ꯑꯍꯟ ꯉꯥꯛꯇꯅꯤ ꯍꯥꯏꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨꯅ ꯑꯃꯨꯛ ꯈꯪꯗꯦ ꯑꯗꯨꯒꯤ ꯑꯍꯟꯁꯤꯡ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯀꯥꯗꯣꯔꯦ ꯅꯪꯅ ꯍꯧꯔꯨꯔꯤꯕꯅꯣ ꯑꯗꯣ ꯊꯕꯛꯇꯤ ꯂꯣꯏꯅ ꯍꯩꯅꯦ ꯃꯣꯏꯁꯦ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣꯍꯦ ꯃꯤ ꯊꯥꯏꯅꯒꯤ ꯑꯐꯥꯎꯕ ꯃꯤꯁꯇ꯭ꯔꯤ ꯉꯥꯛꯇꯅꯤ ꯍꯥꯟꯅ ꯎ ꯁꯨꯔꯝꯕ ꯀꯥꯡꯕꯨꯁꯨ ꯌꯥꯎꯏ ꯃꯇꯝꯗꯨꯗ ꯌꯨꯝ ꯁꯥꯕ ꯍꯥꯏꯔꯤꯕꯁꯤ ꯃꯈꯣꯏ ꯀꯥꯡꯕꯨꯅ ꯂꯣꯏꯅ ꯁꯥꯔꯝꯃꯤꯅꯤ ꯑꯗꯣ ꯃꯣꯏꯁꯦ ꯌꯨꯗꯤ ꯌꯥꯗꯦ ꯌꯨꯔꯥꯏ ꯂꯣꯏꯅ ꯆꯨꯏ ꯑꯗꯨꯅ ꯃꯣꯏꯁꯦ ꯃꯤꯅ ꯊꯕꯛ ꯅꯦꯡꯅꯤꯡꯗꯦ ꯐꯅ ꯊꯕꯛ ꯍꯩꯔꯒꯁꯨ ꯑꯗꯨꯝꯅ ꯑꯉꯥꯡ ꯑꯗꯨꯒ ꯑꯩꯒ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯤꯉꯩ ꯀꯥꯅꯝ ꯃꯅꯝ ꯑꯩꯈꯣꯏꯒꯤ ꯐꯤ ꯃꯩ ꯆꯥꯛꯄ ꯃꯅꯝꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯩ ꯆꯥꯛꯄꯒꯤ ꯑꯀꯥꯕ ꯃꯅꯝ ꯑꯃ ꯋꯪ ꯋꯪ ꯂꯥꯛꯈꯤ ꯑꯉꯥꯡ ꯑꯗꯨꯗꯁꯨ ꯑꯩꯅ ꯕꯤꯀ꯭ꯔꯝ ꯀꯩꯅꯣ ꯃꯩ ꯆꯥꯛꯑꯕ ꯃꯥꯜꯂꯤ ꯅꯪ ꯃꯄꯥꯟꯗ ꯃꯩ ꯊꯥꯔꯝꯕ꯭ꯔꯣ ꯍꯪꯉꯝꯃꯤ ꯑꯉꯥꯡ ꯑꯗꯨꯅ ꯑꯃꯨꯛ ꯑꯩꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ ꯍꯣꯏꯅꯦ ꯀꯥꯅꯝ ꯃꯅꯝ ꯑꯃ ꯂꯥꯛꯏꯁꯤꯕꯨ ꯀꯔꯤꯅꯣ ꯂꯝꯍꯥꯡ ꯑꯁꯤꯗꯕꯨ ꯑꯃꯨꯛ ꯀꯅꯥꯅ ꯃꯩ ꯊꯥꯒꯠꯂꯤꯖꯥꯠꯅꯣ ꯀꯥꯗꯣꯔꯦꯟ ꯑꯩ ꯌꯦꯡꯉꯨꯒꯦ ꯃꯄꯥꯟꯗ ꯍꯥꯏꯗꯅ ꯑꯉꯥꯡ ꯑꯗꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯊꯣꯛꯈꯤ ꯑꯉꯥꯡ ꯑꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯔꯕꯔ ꯄꯥꯟꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯃꯤ ꯑꯃ ꯃꯩ ꯆꯥꯛꯄꯒꯤ ꯃꯑꯣꯡꯗ ꯃꯁꯥꯗꯨ ꯃꯩꯈꯨ ꯋꯪ ꯋꯪ ꯀꯥꯔꯒ ꯂꯦꯞꯄꯒ ꯂꯩꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯑꯉꯥꯡ ꯑꯗꯨꯅ ꯎꯔꯛꯈꯤ ꯃꯗꯨꯗ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯁꯥꯗ ꯊꯨꯛ ꯂꯥꯎꯕ ꯑꯀꯤꯕ ꯑꯃ ꯄꯣꯛꯈꯤꯕꯗꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯍꯥꯊꯨ ꯍꯥꯊꯨ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯥꯗꯣꯔꯦꯟ ꯃꯄꯥꯟꯗ ꯃꯤ ꯑꯃ ꯃꯩ ꯆꯥꯛꯑꯒ ꯂꯦꯞꯄꯒ ꯂꯩꯍꯧꯔꯦ ꯔꯕꯔ ꯄꯥꯟꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯑꯃꯨꯛꯇ ꯊꯣꯔꯛꯑꯣ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯑꯉꯥꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯥ ꯀꯩ ꯍꯥꯏꯕ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯀꯗꯥꯏꯋꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯑꯝꯃꯦ ꯑꯗꯨꯒ ꯔꯕꯔ ꯄꯥꯟꯕꯤ ꯃꯈꯣꯡ ꯑꯗꯣꯝꯗ ꯌꯦꯡꯉꯨꯕꯗ ꯅꯨꯄꯥ ꯑꯃ ꯃꯁꯥꯗ ꯃꯩꯈꯨ ꯋꯪ ꯋꯪ ꯀꯥꯗꯨꯅ ꯃꯨꯁꯨꯛ ꯃꯨꯅ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯎꯔꯝꯃꯦ ꯑꯉꯥꯡ ꯑꯗꯨꯗꯁꯨ ꯕꯤꯀ꯭ꯔꯝ ꯀꯩꯅꯣ ꯁꯤꯗꯤ ꯃꯤ ꯑꯃ ꯃꯁꯥꯗ ꯃꯩ ꯆꯥꯛꯈꯤꯕꯒꯤ ꯃꯩꯈꯨ ꯋꯪ ꯋꯪ ꯀꯥꯔꯒ ꯂꯦꯞꯄ ꯃꯥꯟꯗ꯭ꯔꯣ ꯑꯁꯤꯗꯤ ꯀꯅꯥ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯏꯕꯥꯅꯤꯁꯤ ꯃꯅꯥꯛꯇꯗꯤ ꯍꯦꯛꯇ ꯆꯪꯁꯤꯜꯂꯨꯗꯦ ꯂꯥꯞꯇꯛꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯉꯥꯡ ꯑꯗꯨꯅ ꯑꯃꯨꯛ ꯀꯥꯗꯣꯔꯦꯟ ꯏꯕꯥꯅꯤ ꯆꯪꯂꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯩꯅ ꯍꯦꯛ ꯉꯥꯏꯈꯣ ꯍꯦꯛꯇ ꯄꯨꯆꯪꯗ ꯆꯪꯉꯨꯈꯤꯅꯨ ꯃꯤꯔ ꯂꯥꯏꯔꯁꯨ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯃꯁꯥꯗ ꯃꯩꯅ ꯆꯥꯛꯑꯒꯕꯨ ꯁꯨꯃꯥꯏꯅ ꯇꯨꯃꯤꯟꯅ ꯂꯦꯞꯄꯒ ꯂꯩꯕ ꯍꯧꯅꯗꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯍꯦꯛ ꯂꯥꯛꯄꯒ ꯃꯈꯣꯏ ꯑꯁꯥꯏꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯩꯈꯣꯏꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯅꯪ ꯅꯤꯡꯁꯤꯡꯉꯤꯕ꯭ꯔꯥ ꯃꯗꯨ ꯆꯨꯝꯗꯣꯔꯤꯕ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯍꯥꯏꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯃꯥꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯞꯄꯒ ꯂꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯔꯕꯔ ꯄꯥꯟꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯂꯦꯞꯄꯝꯕ ꯃꯩꯈꯨ ꯀꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯁꯨꯝ ꯃꯨꯟꯅ ꯌꯦꯡꯁꯜꯂꯨꯕꯗ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯎꯕ ꯐꯪꯉꯛꯈꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨꯁꯨ ꯏꯀꯥ ꯀꯥꯔꯒ ꯍꯦꯛ ꯎꯕꯗ ꯌꯥꯝꯅ ꯑꯀꯤꯕ ꯍꯪꯒꯣꯏꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯔꯝꯃꯤ ꯉꯥꯏꯍꯥꯛꯀ ꯁꯨꯝ ꯌꯦꯡꯕꯁꯤ ꯉꯝꯃꯝꯗꯦ ꯀꯤꯕꯅ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒ ꯑꯩꯒꯁꯦ ꯈꯣꯂꯥ ꯃꯅꯨꯡꯗ ꯍꯥꯊꯨ ꯍꯥꯊꯨ ꯄ꯭ꯔꯞ ꯆꯪꯉꯝꯃꯤ ꯑꯉꯥꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯀꯥꯗꯣꯔꯦꯟ ꯍꯧꯖꯤꯛꯀꯤ ꯁꯛꯇꯝ ꯑꯗꯨꯗꯤ ꯍꯦꯛ ꯎꯕꯗ ꯑꯀꯤꯕ ꯑꯃ ꯄꯣꯛꯏꯍꯦ ꯑꯩꯁꯨ ꯀꯌꯥꯗꯤ ꯀꯤꯒꯟꯗꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯌꯥꯝꯅ ꯀꯤ
kari waribazano hujikkidubo hangai. Aisu kari mata khumde kikraba saktam madu. Aina hek usalubadagi aisu wakhala matawrami. Karino ngasi tawriba mong matawsipo haidana. Tumina isa layrammi. Adumna layringa yu thakpa sakkiba ahansing adusu. Uraw tharawdana moise halakpa makpola matarami. Angang adusu moy hala amane haidana mapanda senthoki. Aidi adumak aina layriba mafam adudagi. Masi lengdana adum layrammi. Tasengna harabada aidi isada pura kikrabani. Ahansing adusu law khongdana tawraga khula manungda saknakhi. Angang aduna so engonda kadoren ngasagidu layramdai. Askibu kisale lai uremdana paramita tarani hairei. Ahansing aduna mukkaino bikram nang nangangi tupo. Lai tin putka yamna palliduna. Sakti loikrabu hangai. Angang aduna mo. Nakpadi na sada lai tin putka sangam maroin. Krakra thazalabanina. Sumna tawriside nuidi khangpote ni hairammi. Ahansing aduna mukkaino masigi agang sina pungang dangangi sina. Dorendro kaino ina oibungo na marola ma duda tumina ungaga phamaga leiriduna. Kari tawrage noibo haidana aigi isada. Ahansing aduna tap pairakhi. Maduda isu yarisa karisu tawde. Bikram sakto mulamani thangdaro noi saminaro hairammi. Angang aduna mukkadore nangisu yaungna thiraage. Mayam puna saminarasi hairakhi. Maduda ina yare aigi di thirukino. Isa se tuk law isa kya isa saningde. Ahansing asiga nanga puna saminaro hairammi. Maduda Bikram so hoi kadoren haidana. Mayam sana basak to mana thibirammi. Ahansing aduna so engonda kaino doren kaidoroge me nangbo. Auriro nangidubo koina saibu thu basida. Sangno lamlamna laabanina harau leminasi. Smaina khara thaktrabadi nongalaga khoidi. Anu islabanina thabak suba ngamoiduine. Lawko mayam puna sak samin haurase haidana. Makoida sak to thidoga samina khi. Sak sana angang aduna so makoya teja sumna hairammi. Ahansing na koy hiyengdagi ni numidang putok ranu. Saise karino mathoiko. Asai waya koy guru gaiga wari sum sanaringay. Hi may sakpa mi lawba mananggumba magwangwang lakpadagi. Mapanda thoga yengubada sidagi kara salaga hauriba. Rabar panmi makhong asta karum tawba mi malepaga layrammi. Adugi ne koy kadore na sak sadribasi. Abidi hani hiyengdagi ama mateng putok thuksaruno hairammi. Asumna ngang aduna wari do makoida tamubada. Ahansing aduna muk masigi ngang sa uwita pataba wangakta ngangi ko. Mana ngangi si mapagumba koida. Natraga ko yu khara thaksale yu ngawramani haidana. Nang ngangi do thazarani sini. Nang napsalaktana ko salo morok met pakara hapu hairammi. Angang aduna muk ngasi ko hanuba sing sa loinarani haidana. Maso sauna puklaw nga hugatki. Maduday na Bikram Ahansing aduna morok met pakara hapu harido. Madu hapira moduga nangi tumpamda layruro hairammi. Aisu numitumadi tumba yaramde. Wakalasda mon khandu na layrammi. Matangi numit nong hengan bagadi makoy thabak suhalamaga. Aise khulladom da salammi. Aduga mi khara unarammi. Ngarang numikki thogdodugi wari dusu. Aina makoy kunge miyoi amani da wari tamam. Maduda makoy kunge miyoi sing adudi khangjanadaba mong mataw amada. Mafam aduda karisu laite. Kunge angawba nupa amade ahing numidang khaida khay. Pungchata chatpa amade lay. Madu oiramgani hairei. Maduda aina mo sumna khummi. Ngarang akoina ukibadudi angawba midi mandi. Aduga wafam amana aiga thabak suminaba ahansing. Numidang sida yu thakpa laabadi yu pitakpirakanu hairammi. Maduda kunge miyoi sing aduna mo sumna khummi. Kera ahansing aduba akoidi mo yamna luna tawbirini. Yu kasu yamna thakpa natida moiso sum thabak surubagi. Sum awa pothabo oina sum sita na laksarinita. Haibiru da adudi hairei. Aina mo ahansing aduna yu thakpagi wafamda nasadi aina hairibasi. Akoina layriba kola adudagi numidang sitana. Moina satkibado sum nungsa thiza tawbani. Pare karisu laytre hairabanina sale hairamduna. Aisu thabak mafamda mukhala ami. Angang aduna su kadoren karaida saluino hangai. Maduda aina khunda sum kainonggi salubani. Paratuna suzalo loerga salawno hankinaba. Mafam ase pungkuy-kuy na layningdi hairammi. Numitugi nong ninigi matungda. Ako'y mayamna numidangi sakan na sarinay. Nga lawba manam pi may sakpa manam siya mukpangwang lagi. Handagti ahan kangusing aduso kaino ni karay dagi may sakpa manam no sipo. Nako'y kana pi may taruki naraki. Ang aduga igadi kang abadi na manam maduna hip paga. Mamangi tudo kanging hip ni tanami. Aduna ibani di muna yung narami. Ahansing adudi saksaba yadra pamali. Manam sidi karino yengu ni haida na mapanda mari tong aki.
ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯏꯁꯤꯡ ꯄꯣꯔꯣ ꯑꯁꯤꯗ ꯃꯤ ꯑꯃ ꯃꯩ ꯆꯥꯕ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯗꯣꯔꯦꯟꯗ꯭ꯔꯣ ꯕꯤꯀ꯭ꯔꯝ ꯏꯁꯤꯡ ꯕꯥꯔꯇꯤꯜ ꯑꯃ ꯀꯜꯂꯒ ꯁꯤꯗ ꯊꯨꯅ ꯄꯣꯔꯣ ꯍꯥꯏꯗꯅ ꯃꯈꯣꯏꯗꯤ ꯃꯐꯝ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯅꯈꯤ ꯕꯤꯀ꯭ꯔꯝꯒ ꯑꯩꯒꯗꯤ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯨꯟꯅ ꯌꯦꯡꯅꯔꯝꯃꯤ ꯃꯗꯨꯗ ꯑꯩꯁꯨ ꯄꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯃꯄꯥꯟꯗ ꯊꯣꯛꯑꯝꯃꯤ ꯕꯤꯀ꯭ꯔꯝꯁꯨ ꯍꯧꯒꯠꯂꯛꯈꯤ ꯑꯍꯟꯁꯤꯡ ꯑꯗꯨꯗꯤ ꯔꯕꯔ ꯄꯥꯟꯕꯤ ꯃꯈꯣꯡ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯅꯈꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏꯁꯤ ꯃꯔꯤ ꯀꯔꯤꯅꯣ ꯁꯤꯗꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠ ꯑꯃꯨꯛ ꯈꯣꯜꯂꯥ ꯇꯝꯅ ꯆꯦꯟꯁꯤꯟꯅꯔꯛꯈꯤ ꯃꯐꯝ ꯑꯗꯣꯝꯗ ꯑꯩꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯎꯔꯝꯗꯦ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅ ꯑꯍꯟꯁꯤꯡ ꯑꯗꯨꯁꯨ ꯊꯦꯡꯅꯔꯨꯔꯕ ꯃꯥꯜꯂꯤ ꯃꯁꯥ ꯃꯁꯥꯗꯨ ꯄꯥꯈꯠ ꯗꯣꯔꯦꯟꯗ꯭ꯔꯣ ꯀꯔꯤꯅꯣ ꯁꯤꯗ ꯂꯩꯍꯧꯔꯤꯕꯗꯨꯗꯤ ꯅꯠꯇꯦ ꯁꯤꯕꯨ ꯚꯨꯠ ꯀꯥꯏꯗꯣ ꯊꯣꯔꯤ ꯖꯥꯔꯣ ꯑꯣꯟꯊꯣꯛꯅ ꯀꯤꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯆꯍꯤ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯝꯁꯤꯜꯂꯛꯑꯁꯤꯐꯥꯎ ꯑꯁꯤꯒꯤ ꯃꯇꯧꯁꯤꯗꯤ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯅꯠꯇꯦ ꯅꯕꯥꯅꯤꯅ ꯅꯍꯥꯟ ꯀꯔꯤꯅꯣꯃ ꯊꯣꯛꯑꯦ ꯍꯥꯏꯔꯤꯗꯣ ꯑꯁꯤ ꯑꯣꯏꯔꯤꯕꯖꯥꯔꯣ ꯍꯥꯏꯔꯛꯏ ꯑꯩꯅꯁꯨ ꯃꯥꯃꯃꯪꯒꯤ ꯃꯥꯅꯤ ꯑꯁꯤ ꯑꯣꯏꯗꯣꯔꯤꯕꯅꯤ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯩꯕꯗ ꯃꯑꯣꯡ ꯃꯔꯤꯟ ꯑꯃ ꯏꯇꯥ ꯇꯥꯔꯣꯏꯗꯣꯔꯤ ꯖꯒꯥ ꯑꯁꯤꯗ ꯀꯔꯤꯅꯣꯃ ꯊꯣꯛꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥ ꯑꯃꯗ ꯈꯟꯅꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯁꯦ ꯂꯩꯈꯤꯁꯤ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯕꯛꯁꯦ ꯂꯦꯞꯄꯒ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯕ꯭ꯔꯥ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯃ ꯇꯥꯟꯅꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯝꯅ ꯑꯩꯅ ꯍꯦꯛ ꯍꯥꯏꯕ ꯍꯧꯕꯒ ꯑꯍꯜ ꯑꯃꯗꯤ ꯃꯁꯥꯗꯣ ꯄꯤꯡ ꯀꯥꯎꯔꯒ ꯃꯁꯥꯗꯣ ꯇꯞ ꯇꯤꯡꯊꯣꯛꯈꯤ ꯃꯗꯨꯗ ꯃꯌꯥꯝꯁꯦ ꯄꯥꯈꯠꯅꯔꯝꯃꯤ ꯃꯌꯥꯝ ꯆꯪꯗꯅ ꯑꯍꯜ ꯑꯗꯨ ꯃꯈꯣꯡ ꯃꯈꯨꯠ ꯅꯣꯏꯕ ꯅꯥꯟꯕ ꯇꯧꯗꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯌꯥꯝ ꯆꯪꯗꯅ ꯂꯥꯛꯅꯔꯝꯃꯤ ꯃꯗꯨꯗꯁꯨ ꯐꯔꯛꯇꯕꯗꯒꯤ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ ꯌꯥꯎꯪ ꯇꯧꯔꯒ ꯄꯣꯔꯒ ꯄꯨꯔꯁꯤ ꯍꯥꯏꯅꯔꯤꯉꯩ ꯇꯞꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯃꯥꯡꯉꯨꯕ ꯑꯍꯜ ꯑꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯈꯤ ꯀꯣꯟꯅ ꯑꯍꯜ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯑꯕ ꯃꯇꯨꯡ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝꯁꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯅꯠꯇ꯭ꯔꯒ ꯑꯁꯤꯒꯤ ꯔꯕꯔ ꯄꯥꯟꯕꯤ ꯃꯈꯣꯡ ꯑꯁꯤꯗ ꯃꯁꯥ ꯃꯇꯣꯝꯅ ꯃꯩ ꯊꯥꯖꯤꯟꯖꯔꯒ ꯁꯤꯈꯤꯕꯒ ꯌꯥꯎꯈ꯭ꯔꯕꯖꯥꯔꯥ ꯃꯈꯣꯏ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯋꯥꯔꯤꯁꯦ ꯀꯨꯞꯅ ꯍꯪꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯑꯃꯨꯛ ꯃꯗꯨ ꯀꯔꯤꯁꯨ ꯀꯥꯟꯅꯔꯔꯣꯏ ꯑꯩꯅ ꯍꯪꯉꯨꯔꯕꯗꯤ ꯃꯗꯨꯗ ꯃꯈꯣꯏꯁꯨ ꯑꯁꯦꯡꯕ ꯇꯥꯛꯊꯣꯛꯄꯤꯔꯛꯇ꯭ꯔꯦ ꯀꯥꯟꯅꯗꯦ ꯃꯐꯝꯁꯤꯡ ꯑꯁꯤ ꯍꯌꯦꯡꯁꯤꯗ ꯊꯨꯅ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯅꯕ ꯇꯧꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯠꯂꯅꯤ ꯍꯥꯏꯕꯁꯤꯁꯨ ꯃꯈꯣꯏ ꯈꯨꯟꯒꯤ ꯃꯤ ꯑꯃꯠꯇꯗ ꯍꯥꯏꯔꯨꯈꯤꯅꯣ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯟꯁꯦ ꯃꯣꯏꯅ ꯄꯤꯔꯛꯇꯣꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯑꯁꯤ ꯁꯥꯕ ꯂꯣꯏꯁꯤꯜꯂꯝꯗꯅ ꯆꯠꯂꯅꯤ ꯍꯥꯏꯔꯨꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯟꯁꯦ ꯃꯣꯏꯅ ꯄꯤꯔꯛꯑꯔꯣꯏ ꯑꯁꯤ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯅꯕ ꯇꯧꯁꯤ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯝꯅ ꯑꯩꯈꯣꯏꯁꯦ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩ ꯑꯩꯅꯁꯨ ꯑꯩꯈꯣꯏ ꯈꯔꯒꯤ ꯈꯨꯠꯁꯨꯃꯟꯁꯦ ꯍꯥꯟꯅ ꯂꯧꯊꯣꯛꯅꯕ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯋꯥꯔꯤꯁꯦ ꯍꯧꯗꯣꯛꯑꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏꯁꯨ ꯀꯌꯥꯝ ꯁꯤꯡꯒꯦ ꯍꯥꯏꯕꯗ ꯄꯩꯁꯥꯗꯨ ꯂꯣꯏꯅ ꯄꯤꯔꯛꯈꯤꯗꯦ ꯑꯩꯈꯣꯏꯅ ꯁꯨꯔꯤꯕ ꯄꯩꯁꯥ ꯃꯁꯤꯡ ꯇꯥꯔꯤꯕꯗꯨꯗꯒꯤ ꯇꯪꯈꯥꯏ ꯑꯃ ꯇꯥꯊꯔꯒ ꯄꯤꯔꯛꯏ ꯑꯩꯁꯨ ꯃꯥꯟꯅꯕ ꯇꯟꯗꯅ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ ꯍꯌꯦꯡ ꯍꯪꯆꯤꯠꯀꯨꯝꯕ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯑꯒ ꯆꯠꯂꯅꯤ ꯍꯥꯏꯕꯒꯤ ꯉꯁꯤꯒꯨꯝꯕ ꯑꯍꯤꯡ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡꯒꯤ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ ꯑꯍꯟꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯁꯨ ꯑꯗꯨꯝꯅ ꯊꯨꯕ ꯇꯝꯃꯝꯕꯒꯤꯔꯗꯤ ꯈꯪꯗꯦ ꯅꯨꯃꯤꯠꯇꯨ ꯃꯈꯣꯏꯁꯦ ꯆꯠꯇꯣꯔꯕꯅꯤ ꯅꯨꯃꯤꯗꯥꯡꯁꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯈꯨꯠꯇ ꯃꯩ ꯑꯃꯃꯝ ꯄꯥꯏꯔꯒ ꯌꯨ ꯊꯛꯎꯅꯤ ꯍꯥꯏꯗꯅ ꯃꯔꯤ ꯊꯣꯛꯈꯤ ꯑꯩꯅꯗꯤ ꯃꯈꯣꯏꯁꯦ ꯐꯅꯗꯤ ꯈꯥꯝꯖꯕꯅꯤ ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯈꯟꯅꯗꯨ ꯈꯛꯇ ꯉꯥꯏꯔꯝꯃꯤ ꯃꯈꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯕꯤꯀ꯭ꯔꯝꯒ ꯑꯩꯒꯁꯨ ꯆꯥꯛ ꯈꯔ ꯊꯨꯅ ꯆꯥꯊꯣꯛꯎꯔꯁꯤ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯗꯅ ꯏꯕꯥꯅꯤꯁꯦ ꯆꯥꯛ ꯆꯥꯅꯕ ꯀꯟꯅ ꯇꯧꯔꯤꯉꯩ ꯀꯔꯨꯝ ꯇꯧꯕ ꯃꯅꯝꯁꯦ ꯑꯃꯨꯛ ꯆꯦꯜꯂꯛꯈꯤ ꯕꯤꯀ꯭ꯔꯝꯁꯨ ꯀꯤꯕꯗꯒꯤ ꯀꯥꯗꯣꯔꯦꯟ ꯑꯃꯨꯛ ꯊꯣꯔꯛꯀꯗꯣꯔꯤꯕ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯍꯥꯏꯗꯅ ꯑꯉꯥꯡ ꯑꯗꯨꯗꯤ ꯀꯞꯈꯤꯐꯥꯎ ꯇꯧꯔꯛꯈꯤ ꯑꯗꯨꯗ ꯑꯩꯅ ꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯕꯤꯀ꯭ꯔꯝ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ ꯑꯩꯁꯨ ꯂꯩꯔꯤꯁꯤꯗꯤ ꯀꯤꯔꯤꯈꯩ ꯑꯩꯈꯣꯏ ꯑꯐꯕ ꯑꯣꯏꯔꯣꯏ ꯃꯩ ꯑꯔꯩꯕꯈꯩ ꯂꯣꯏꯅ ꯊꯥꯜꯂꯨ ꯃꯩ ꯃꯝꯍꯟꯒꯅꯨ ꯍꯥꯏꯗꯅ ꯏꯕꯥꯅꯤꯁꯦ ꯈꯣꯂꯥ ꯃꯅꯨꯡ ꯑꯗꯨꯗ ꯀꯦꯟꯗꯜ ꯄꯤꯀꯦꯠ ꯑꯅꯤ ꯀꯥꯏꯊꯣꯛꯑꯒ ꯄꯨꯡꯉꯥꯟ ꯉꯥꯟꯅ ꯊꯥꯜꯂꯝꯃꯤ ꯑꯗꯨꯒ ꯃꯅꯨꯡꯗ ꯏꯕꯥꯅꯤꯁꯦ ꯀꯤꯅ ꯐꯝꯃꯤꯟꯅꯔꯒ ꯂꯩꯔꯝꯃꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯑꯩꯈꯣꯏ ꯈꯣꯂꯥꯒꯤ ꯆꯪꯐꯝ ꯖꯤꯡꯒ ꯃꯅꯥ ꯑꯃꯅ ꯈꯥꯔꯒ ꯊꯝꯕꯗꯨ ꯃꯈꯥꯗ ꯖꯤꯡꯒꯗꯨ ꯕꯣꯝ ꯂꯥꯎꯅ ꯇꯨꯊꯈꯤ ꯃꯗꯨꯗ ꯏꯕꯥꯅꯤꯁꯨ ꯀꯤꯕꯁꯦ ꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯝꯃꯤ ꯃꯔꯛ ꯑꯗꯨꯗ ꯀꯔꯨꯝ ꯇꯧꯕ ꯑꯀꯤꯕ ꯑꯣꯏꯔꯕ ꯁꯛꯐꯝ ꯑꯃꯈꯛ ꯀꯣꯛ ꯈꯛꯇ ꯑꯩꯈꯣꯏꯒꯤ ꯈꯣꯂꯥ ꯃꯅꯨꯡ ꯑꯗꯨꯗ ꯃꯀꯣꯛ ꯂꯩꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯀꯨꯏꯗꯦ ꯑꯃꯨꯛ ꯁꯠꯂꯥꯎꯅ ꯃꯀꯣꯛꯇꯨ ꯍꯟꯖꯤꯟꯈꯤ ꯕꯤꯀ꯭ꯔꯝꯗꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯀꯤꯕꯗꯒꯤ ꯑꯣ ꯏꯃꯥ ꯍꯥꯏꯗꯅ ꯀꯤꯔꯦ ꯍꯥꯏꯗꯅ ꯑꯣꯛ ꯈꯣꯡꯅ ꯀꯞꯈꯠꯂꯛꯈꯤ ꯑꯩꯁꯨ ꯎꯔꯥꯎ ꯊꯔꯥꯎꯕ ꯇꯧꯔꯝꯃꯤ ꯃꯔꯛ ꯑꯗꯨꯗ ꯑꯍꯟꯁꯤꯡ ꯑꯗꯨꯁꯨ ꯃꯄꯥꯟꯗꯒꯤ ꯍꯥꯊꯨ ꯒꯣꯡ ꯆꯦꯟꯁꯜꯂꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯩ ꯆꯥꯛꯄ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯅꯈꯣꯏ ꯈꯨꯂꯥ ꯃꯅꯥꯛꯇ ꯂꯦꯞꯄꯝꯃꯤ ꯑꯗꯣ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯀꯥꯟꯅꯗꯦ ꯍꯧꯖꯤꯛꯃꯛ ꯅꯥꯐꯤꯅꯔꯣ ꯂꯣꯏꯅ ꯌꯣꯝꯁꯜꯂꯨ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯅꯨ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯔꯛꯈꯤ ꯑꯩꯁꯨ ꯃꯗꯨꯅ ꯐꯔꯗ꯭ꯔꯥ ꯈꯟꯅ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯆꯠꯈ꯭ꯔꯒꯦ ꯈꯟꯅ ꯄꯣꯠ ꯆꯩ ꯂꯣꯏꯁꯟ ꯇꯥꯁꯜꯂꯝꯃꯤ ꯑꯗꯨꯒ ꯄꯨꯟꯅ ꯑꯩꯈꯣꯏꯁꯦ ꯈꯣꯂꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯈꯨꯟꯗꯨ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ ꯑꯩꯈꯣꯏꯅ ꯃꯔꯤ ꯈꯣꯡꯅ ꯁꯨꯝ ꯊꯣꯔꯛꯄꯗꯨꯗ ꯇꯨꯡꯗꯁꯨ ꯀꯔꯨꯝ ꯇꯧꯕ ꯃꯅꯝꯁꯦ ꯁꯨꯝ ꯋꯪ ꯈꯨꯝꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯗꯒꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯩꯈꯣꯏꯁꯦ ꯈꯨꯟꯗꯨ ꯇꯝꯅ ꯆꯦꯟꯅꯔꯝꯃꯤ
Uchinachuna khuje puna khuladu yawraba matung akhoi mayamna khunge miyoi sing aduda sauna gari ama piu hujungmak yumda hankrage hairamme maduda khunja sing aduna hujikti numitang tare ayeng ayuk poina hallo sida leiro ngasidi hairei kasu upai leitabadagi numitudi khuladuda dum leiramme kona makhoi khunge minas hairei nakoina thingnariba kibasing adu khullasida hana leiramba pakhangna sabi ani khanne mabani se yamna nuksinarme mapa mamana angang anido paknade haidena tokhaida haidokpinaba honarakpadagi rubber pambi mabani mokmai thajanja aduna sijakibane numitudagi mafam aduda akiba sakpam anido adum thoktuna lei aduna nakwechu saurani akwechu school aduda loisalahuragadi khan mafam ase losamkhibane haire maduda akhoi kanasu wa amata khumde saudana nonganbaga akhoi yumyumda halaknarame laibak thiribadi tha amagi matungda mafam aduda thabak suba chatluba ahansing adu mathang layong khangdana naraga sikhi laibak phabadagi angang aduga aigadi karisu tahokide masini mayam ngasigi rian Wari story mathangi wari thagalakpada mayam punamuk thengnarasi masigidi mayamdagi kaidanaba bidai lawjari